Tangdu laitaba Manipur ama amuk hanna oihanabagi pandamda ngarang numidang Manipur ki tampaki mafamsingda paktaknana mairagi rally chatkrai. Kuki ki punsi kanbiyu haiduna Manipur ki kuki singna ngasi ayo New Delhi da laiba Union Home Minister Amit Shah ki yumda thomjinduna khongjang changsinkhre hairi. State asigi security force lising kuntra kadai da chatkrai. Sensitive oiba mafamsingda state force khara hena thajinbada irang asi yamna laina control tawba ngamgani haina MLA Nisikan Sapam na phongdurakli. Amasung Manipur da hauzik thokliba irang singda asopa nanglaba miyoi singda Ras Medicity na lemna analeng chathagani haina hospital asigi chairman kam managing director Rajendro na phongdokrai.